ngasi numida wairam phongkiba tongan manipuri siphongsing amasum thokiba thawdo wathoksingdagi maruoibi ipausing miyamna thamjagi hanbada kangla pawdi kilokasaraga lalhaubigi irangna tangdu leitadana leirambadu waroisin laknaba ahanba khongthang oina ZUF amadi pambaina lusingba UNLF ka wari saba haubungam kre Chief Minister nongthombam berena haikre lenga asi hek lakpadagi lamdam asida lal haubagi irangna maram oiraga lamdam asida tangdu leitadana leirambadu waroisin nama laknaba honabagi ahanba khongthang oina Zirang United Front ZUF amadi pambaina lusingba UNLF ka wari saba haubungam kre wafam asing asi Chief Minister Secretary tapangtokpa pawgi mifamda magna phongdokibani magna makha taraduna May 3 dagi October 3 English nganiga kunga mari phawbada nongmai samaga mari kapnaki November English nganiga kunga mari dagi April English nganiga kunga mari phawbada nongmai sahumga nifuga mangar kapnaki May English nganiga kunga mari dagi ngasi phawbada mafam khrada kapnaba natana thoin irang asi leitri Manipur ge lifeline oiriba lambi ani asida ngehak leitana ayat apan piriba sidagi ngaktoknaba haiduna NH2 Imphal Dimapur lambi asida hana leiriba security ki mathakta company taragatret amaga hapsinduna miyamna satoksin tawbada nungainaba honakre amadi Imphal jiribam lambi desu hana leiramba security ki mathakta company taragani pan amaga hapsinkre irang asina maram moiraga tungan ba security singdagi lakhiban nungmai lising taruklom atudagi lising ohumga samaga taragani thoi recover tawbangamde irang asiga mari reina miyoi satru ko kunga manga fogat pagaloina FIR lising taragani thoi ga sanigani fugatere lakhatkre irang asina maram moiraga mayu maikai thadoktuna atop mafamda sangjafam lawduna leiriba family lising aniga yankhai pan gi miyoi lising tareka songaga nifugumapan masama-sagi yumda hanjanan mangamkre lenga asina mayu maikai sunglai leitaba mai thadokpikhraba yum samapan ga kunthraga mathoi masama-sagi hanagi mafam adura anauba yum saba hore lal asina maram oiraga lawu singuba yadaba madi ururaga lokpa ngamkidaba singi compassion pikhraki Chief Minister makha taraduna lenga asina hauji paikhaliba project singi manungda Lamphel Water Body New Secretariat Manipur Police Headquarter January February tha asida sangana ba panam thamli Manipur miyamna mapalamda satpada kudong sanaba Manipurda anauba airplane service nauna haudolaga neki atopa paomana assembly mifam kaunaba kyarak haijabada paliba lenga asina tabidre oibobi Hanagi Chief Minister CLP leader Okram Ibobin haikre Manipur thoklibi irang asida opposition party ama oina tawba yaba thabak sing tawjage haiduna assembly mifam kauna haijabada paliba lenga asina tabidre wafam asing asi Congress bonda paumi sing unabada magna phongdokibani magna maka taraduna state asida thoklibi irang asi koimankhre Mr. Miyam khamthengna ware masi koknaba Congress party gi oinadi miyamda mateng pangjage khanjabani adobu irang asi loisindaba asi lebthibani Constitution ki matungina di assembly mifam kyarak phamba yabani irang asi ki matungina khana nainaba irang asida security phanayamna tharaklabasu ngakpa ngamgani thajadi laibak ki warepti assembly da lawgadabani center amadi state animakta BJP lengak laina state asida phibam yamna sokchilakli yamna lewthibani makoina lamdam asigi miyamna yengliba miyeng yamna pungning nungsiba phawi athuba matamda thoklibi irang asida constitution yaba mongda Congress Party ki oina pangbe aba mating pangjage ki ngasigi pawmising unaba adura MPCC ki president MLA kaisa meka sandrana anauba sahi gi yepa pawjal piraduna haukiba sahi da thokiba awaba nuaitaba kudimak mangkiba oirasuno anauba sahi English ngani ga kunga mangana lakpada nungai yepa bu oirasi haikhenasu pawsta phongdokli atopa pawmana desam gi midday media fraternity ki tharam pangthokre Democratic Students Alliance of Manipur Desamna Sahi Kudingi Sahi Loiba Numita Pangthoktuna Lakpa Midday Media Fraternity ki Tharam Handak Sahi English Nganiga Kunga Mari ki oina Media Freedom in Manipur haiba thimda pangthokre Thauramadu Editors Guilds Manipur ki President Khogendra Khongdram Nasib Guest Sanlaibak Delhi ki Editor Taurem Bisorjina Guest of Honor Masum Desam ki President Mayengum Sumorjina Functional President oina saruk yaki bagaloina desam ki thomi singa masumiyoi kyana saruk yaki thauramadu ki manungsana tungan media housing gi paumi singda desam ki mekedi asam kudol pot pidon ikai khumna utki bagaloina laikhidraba media person singa masum handaki Manipur kanbagi lanpamda thawai thakraba athobu singi mafamda mini ani tumina leptuna ikai khumna butki
थौरम अदुगा मरी लेनन EGM की प्रेसिडेंट खोगेंद्र खोंद्रमना हाय माहिरोई खुनाइना लौरिबा थौदांग असि यामना सावी माहिरोई खुनाइना खुनाइगी मसक निंगथीना खंगबा मथुकताय मतम मतमगी ओइदिबा खुनाइ सिगी थौदो वाथोक सिंगदगी माहिरोई खुनाइना नथैदुना लेथोकपु सुमदे हौखिबा मतमदा लेरंबा ओजा अमसु माहिरोईगी फजबा मसक क्या हौजिक मांगथरकपगुम तौबा असि अफबा नति हाइखेनसु पाउसिदा पल्ली अमरोमदना थाबुम अमा सथरकपा नुपी लाल सेलिब्रेशन की थौरम लुसिंख्रे नुपीलाल मेमोरियल्स एसोसिएशन मणिपुर सिंधुना थाबुम अमा चुमना सथरकपा मार्फुगा मंगारक सुबा नुपीलाल सेलिब्रेशन की थौरम ngasi लुसिंख्रे इम्फाल की नुपीलाल मेमोरियल्स कॉम्प्लेक्स ता पांगथोकिबा थौरम अदुदा नुपीलाल मेमोरियल्स एसोसिएशन मणिपुर की प्रेसिडेंट वाइखोम बोरामनी लेमा बीजेपी महिला मोर्चा की प्रेसिडेंट एल लोतिका हैंगांग बीजेपी मंडल की सेक्रेटरी W प्रियोसखी एसोसिएशन असिमा की एडवाइजर के गंभीनी अमदी वाई इंद्रनीना थौरम मपुसिंग ओइने सरुक याखी थौरम अदुदा नुपीलाल की थौदोक्ता असौब थौदांग लौरंबी लयोइख्रब इमासिंगी फोटोदा मियामना हाइकलेका तमदुना इकाइकुमना बुतखी थौरम अदुगा मरी लेनन एसोसिएशन असिकी प्रेसिडेंट W बोरामनी लेमन हाय मतम अमदा लमदम असिगी इमासिंगना ब्रिटिश की मियोट मिनैगी मयुक्त थौना फना लंथेंगनखिबदु ngasiगी मिरोलना नौहोंगना निंगसिंगु मथौ तारि हौजिक थोकलिबि इरांग असिना मरम ओइरगा अहुमसुबा नुपी लाल अमा थोलक्लोइ हाइनिंगाइ लेति हाइना मागना मखाताना फोंदोखि अमरोमदना सीजा हॉस्पिटल की लंबी थिंगले मणिपुर लेंगा की वाटर रिसोर्स डिपार्टमेंट की चीफ इंजीनियर ने थोकपा सिरोल अमन हाइरि इम्फाल वेस्ट की लंफेल पात असौब वाटर बॉडी अमा सेमलिबसि की मनुंगसना सतनरिबा लंफेलदगी सीजा हॉस्पिटल लंबी असि मतम खरा की ओइने थिंगदुना केबल स्टेट ब्रिज सागतकदब लेबना मियामना सेदोक्सिन तौब थिंगले मरम अदुना लंबी असि की डाइवर्सन ओइना थांगमैबन लंगोल गेम विलेज लंबी अमदी तारुंगकुल फाउरिबा लंबीदा थाइदोकले हाइना सिरोल असिना मियामना खंगली अमरोमदना एक्स मिनिस्टर देवेंद्र लैखिद्री मणिपुर लेजिस्लेटिव असेंबली की मेंबर ओइरंबद नतना ताम क्यारक मिनिस्टर ओइरंबा जिरीबम असेंबली कंस्टिट्यूएंसी की एमएलए ओइरंबा थौदाम देवेंद्र ngasi लंफेल लेबा सिज हॉस्पिटल लंगोल मसागी अनाब मन मरम ओइदुना लैखिद्रे हाइरि इद्रब थौदाम देवेंद्र कांग्रेस लेंगा मतमदा रेवेन्यू मिनिस्टर यावना तुंगान तुंगान डिपार्टमेंट की मिनिस्टर ओइरमी अमरोमदना लंजेनरगलब सिंगदा मतेंग पांखरे Isdan Popular Club Khurai Thoiding Jam Laikai Amadi Coordinating Body Khurai Imphal East ki Lamlai AC ki manungsana leiba Thamna Pokpi Santi Khongbal Sabungkho Khunauda Tha Sigi Kunge Maridigi Kuki Narco Terrorist na Bom Yauba Atat Akham Laitana Landarak Slakpadigi Lanjenaraga Yang Pokpi ki Mafam Singi Mari Matasin Sangjupam Lauduna Leibising Amadi Thamna Pokpi the Kul Ngak Lehuri Bising the Soup Mating Pankre लोइनना खुद्रापम एसीदा लेबा सजनलोक सिनामखुल युमलक युमनाक कुनगा मथुइ लेरमदगी कुकी नार्को टेररिस्ट की लंदा असिना मरम ओइरगा युमथोंग तारागनिथुइ लेहौरिबा खुल असिगी युमथोंग खुदिंगी सेंग केजी 12.5 12.5 मतेंग पांखरे डिस्ट्रिक्ट एडमिनिस्ट्रेशन मामी सामलकलब खुल असिदा अहेनबा मियेंग संगबिदुना खुल असिबु योखतपियु हंदा कुकी नार्को टेररिस्ट थमना कुपिदा लम लौसनना बलंदाबदा इम्पैक्ट टीवी की पाउमी काबी सोन खिबादु यानिंगदबग लोइदना टेररिस्ट की थवंगदु उथोक्सबनी लेंगाना मणिपुर तंगदु लैता हनगी हायरबदी खुदकता टेररिस्ट ngasi maru phangna muthanaba akaknaba thausil thorangama siamlaga akaknaba matam amagi manungda khongjang jangsindrabadi manipur tangdu laita ba halakpa ngamloi haikir haidinasu pausta makhatari amaromdana anauba sahina lakpada iraisa singna puari masakhangna asetpa phirep lawba ngama oiresano MSF अनौब सही इंग्लिश कुनगा मंगाना लापदा मणिपुर स्टूडेंट्स फेडरेशन MSF ना इरमदमसी येलो फुरुप पुनमकी मफमदा इकाई खुमनब उटपग लोइनना अपन मणिपुर की सक्तम मयेक सिंगना ngaknaba इरैसा सिंगना पुवारी मसखंगना असेतप फिरेप अमा लौब तंगाई फदे हाइबा वाफम असि थमदुना लुक की थाक्तु येप पाउजल पिजरी हाइना MSF की प्रेसिडेंट हिजम रोशन थदोरक पसियोलमन हाइदि सिरोल असिना मखा तारिबदी इमालेवा की अपुन सक्तम अमसु मियामबु ngak sianana थोकलिबि इरांग सिदा थवाई कटख्रबा अथौबसिंग पुनमपु इकाई खुमनब उसरि लोइनना लमदम असिदा थोकलिबि थौदो वाथोकसिंगदा तमथिरब मिहात मिपुन मसा मपु रोइब काइनबगी अवा मैसा लांगहौरिबि इसे इसल इमासिंग पुनसिसु सोइनाइदुना वान हिंग्लिबसिंग लोइनना पुनना खुंदामिनरिबि येलो फुरप पुनमपुसु MSF की लुपलोइसिंगना अनौब सही न लाकपद इकाई खुमनब उसरि हौखिब सही की मे अहुमदगी ngasi फाव लेपतना प्रॉक्सी वार तौदुना मिसा मियाम हाखरे
kaya aman isagi iramda masimakta lanjena hale yum kai kya mai thabi khre amadi kaya aman haujuk phaw thiba khangdana lairibasini anauba sahi english ngani ga kunga mangana lakpada apunma manipur gi saktam ngaknaba punna asatpa phirep lawmina batangai phadi lamdam asigi ireisa singna puwari masakhangna apunbagi wakhalona mang thaduna punna sangsinminaba tinjang kaijangdaba tungan yellow fruit sing punni hingminaba amasum athauba ipai pu singi liglam kaufodana yellow fruit sing amat oina thauna lawminaba ngamba oiresanu hairena su pausida makhatari losilakpo oina topa pom aksilgi nauna thaupuguda basing khanbagi thoram pangthokre ngasi sai english ngani kunga mari ki aroiba numit december 13 asida apunba kaithel sinai bi lup aksil haina khangnaba lamdam asigi kaithel mayam gi apunba lup ama oiriba lup asigi lakadoriba sahi ahungi english ngani kunga teret phawbagi anauba pham paigadaba lup loisingi pham sindok senjen tawba numini aksil ngasi phawbada lamdam sita thokliba thokwaningdaba thawdok kya matam gi wathok lanthok kya da miyam gi dama khallaga saruk yaduna lakli maram aduna lup asigi anauba pham paigadauba pham sindoknaba numin asida aksil na miyamna wapam khra thamnakti aksil na thadorakpa siol amada amana hairibati thamjariba wapamdi kanglaipa asida tungan furu kuntra ga mangarom hena kunda laita aduna lairi masida aikhoi masil yamna nungsi sanana laimina pham thokpani piklaba su pikna singtam kanglup suna laiminabagi chawkhatminabagi mating pangminabagi wakhalon phawpham thui iranga simaru oina nauna haijilakpa mapana ki salakpa kuidriba kuki khara makoi ga punba lamen tuyen ba khara madi suda leriba kuki lalhauba kharaga hana mangjona plan ya naraga torakpa manbigi etek makhala si haujiki manipur lenga madi india lenga na kaya natragana sahi gi kaya yengduna laikhigidoribigi haiba sahi kya yengduna laikhigidoribigi haiba si miyamna toina hangnaba wangni iramdam asida furup makhal suna laiba ngamliba si mitaina puk phamanba minung si songmanba mateng panganba ama oirubadagini hainsu paw sida makhatana phongdokri juga tendang nasumna miyamna thamjaramge haujiku inadi miyam paw matang solutionjarage masu miyam puna no update ngaminasi amaromdana special court NIA na muslim naha ama terrorism gi thabak tawbagi damang sahi taret fadok pikre special court NIA na tourism gi thabak thoram sing CNB ki maral Bangladesh Muslim Zahidul Islam Allies Kosar sahi taret thabak subagi fadok pikre Zahidul Islam NIA na terrorism gi thabak thoram sing CNB amadi terror ga mari leinaba thabak thoram sing gi sel khomjinduna aini yadaba thabak sing tawbagi maral phaduna ma ki mathakta charge sing special court NIA na thangalaba matung court asina hairiba conviction asi piraba matung ma ki sentence asi ngarang lathokibani court asina Zahidul Islam Allies Kausar sahi tare jail thabak subagi phadok pibigi mathakta huran chinthi tawba mihat mipun gi case sing da laktuna ba aina yadaba thabak sing sijina ba nongoi maru laibigi maral fine oina lupa lising teret pigadabani haina judgment taki Zahidul Islam gi mathakta NIA na pikhalakhiba charge sheet atuda mahakna terror organization singa madi thamduna laiba asigi law and order sound sinaki Maku conviction pibasina NIA gi asauba mai pakpa amani hairinasu pausna makhatana phongdorakli makasa tharakpo ina topa pawna Kuki Nupi sina singthaktagi security force sing takthokna bohona bada security na tear gas kapada aso apan yakhre Imphal East District Lamlai AC ki manung sana thamna pokpi santi khongbal sabungko khuno amadi sabungko hairiba mitei khul singa singa thangna lairiba Kuki terrorist na khudum chanduna lairamba uyok sing dagi Central Security Force sing takthokna ba masing yamlaba Kuki Nupi singna hona bada tear gas kapadagi Kuki Nupi kya aso apan yakhre hairi Pausina ngasi ayuk pung taret makhairum taba matamda Central Security Force ki kangbuna Kuki terrorist na takthokraba khudum chanduna lairiba uyok sing masing yamlaba Kuki Nupi sing ngasi thomjilaki hairiba Kuki Nupi sing ngasi Kuki khul taraga mangarom haibidi cycle kangpokpi samusong singdai babu khul tinsuyang loksauk sing molnom amadi singai hairiba mafam sing adudagi Kuki Nupi sing khom laga shaktiman gari sing na puraga oyek sing tamna lakhi masing yamlaba Kuki Nupi sing adun oyok sing da lairiba Central Force ki kangbu adu satkina kholaw kya lauduna khongjeng sajinki Madura Central Force sing adu meter sani rong Kuki Nupi sing na takthoraki Kuki Nupi sing ki khongjeng hena kanselakpadagi control tona bohona bada security na tear gas mob bomb na singba kaptuna takhaina bohona ki Madura Kuki Nupi kya aso apan nangki aso apan yauraba phawba Kuki Nupi singna makhatana security force sing takthokna ba honaki adubo security force sing na hanma laitana Kuki Nupi sing adu takthokna ba honabadagi
upai leitaduna kuki nupi sing adu mafam adudagi senakhi masigi matungda hana uyok singi kuki theory singna leramba bunker sing adugi mafamda central force ki kangbu sing amuk laiki loinana atopa uyok sing amadi thangnaba singi mafamda kuki theory sing lairiba haibagi thibu humbi khongjang sangki loina kuki nupi tear gas kapada Asok apan nangkiba duda makatana laman khumbu ina kuki theory sing nomai kapsilak yabigi thajaba lebidigi security force sing hana digi huna akanba section thorang ki thabak lokatki adubu ngarang digi huna thamna pokpi sana sabi santi khongbal sabung khok amadi sabung khok khunong singbada maitai khul singda makatana kuki theory singna nongmai amadi bomb na chungba kapsilak pa laikidre haina khunja kharaga pauksi esigi wari sanaba matam na phongdoraki aduba haujiksu khunja sing section na laidi haidinasu pausta makatari amaromdana ka helaba kuki MLA taragi matak lemhauriba MLA yankhaina kari action haujilla khotkrabagi habisi miyamna nainaribani aksil ngasi sahi english singaniga kunga marigi aroiba numit December 13 asida apunba kaithel sinai bi lup asambida miyamakna aksil haina khangnaba lamdamasigi kaithel mayamgi apun lup ama ori lup asigi lakadori sahi ahungi english singaniga kunga teret phawgi anauba pham paigdaba luploi singi pham sindok sinjin tawba numini apunba kaithel sinai bi lup aksil nanga si phawba lamdamasi da thokliba thokwaning ta pathawdok kya matam gi wathok lanthok kya da miyamgi dam khallaga saruk yadun lakli ka helaba kuki MLA taragi mathak lemori MLA yankhaina kari action hoju phawba da lokhalabagi habisi miyamna nainarabani haina akshilgi secretary general konthaujam prabana press thadorak siola mana phongdorakli siola sinhai lobasigi nauna pham paigadaba pham sindoklagadaba numit asida apunma kaithel sinai gi lupna manipur miyam da wapam khra thamragli wapam singa dudi iramdam kanglaipak manipur si tuan phuruk kuntraga mangarom hena khunda leita aduna lei masida aikoi masil yamna nungsi sanana lefam thokpani piglabasu pigna sing tamasida kanglup suna laiminabagi sokhat minabagi mateng pangminabagi wakhalon phawba thoi irang asi maru oina nauna haijalak mapanagi sanlakpa kuidriba kuki khara makoiga punba lamen tuenba khara amati suda leba kuki lalauba kharaga hana mangjuna plan ya naraga torakpa manba etek makhal asi haujik manipur lenga amadi barat lenga na tha kya natragana sahi kya yengduna laikhigadoribagi haibisi miyamna toina hangnaba wohang amani hairi amaromdana lanjenaruraba kuki kya masa masagi khulda hanjinana ba yawrosu maitei kya ni masa masagi khulda hanjinba ngamdri mamangsa english singaniga kungo homdagi me homdagi manipur thokliba lana sin maramoiduna lanjena kiba kuki khunja kya haujik masa masagi khulda hanjinna leitana leinaba yawre adubu lanjena kiba maitai khunja kya de hauju papa masa masagi khulda hanjinba ngamdana leiri haina pawmuna makhatana phongtokli pauksisina pumba paugi matung inadi kangpokwi district ki manung sana lairi harau thel sansang mulai laimakong singmang laimakong cooperative misi hobi hairiba kuki ki khul asida leramba kuki singa du masa masagi mayum thadoktura lanjena khidu haujikti makhoi masa masagi mathakta pankriba khul singa sida haujik leitana leiri hairi tendang nasum na mayam na thamjaram gi du haujik ko inadi mayam paus matang se lusinjarage masum mayam puna no update ngaminasi